अहानबदा मरु ओइबा पाव कैबिनेट मिफम SSA की मखादा प्री प्राइमरी टीचर्स लिसिंग अमगा चामा निफु अमदे ग्रेजुएट टीचर चंगवा नौना लौनबा यावना वारेप कया लौख्रे हॉस्पिटल दा अनाबा लायेंग लबा मतमदा CMHT की कार्ड साबियु हाइना लाकपगी हैनबी थादोक्तुना मियामना मतम चाना कार्ड साबगी हैनबी थंबियु हाइना MLA TH श्याम कुमार ना हाइख्रे माइकई कयादगी लाखिबा मियोय लिसिंग कयाना लाइखिद्रबा RPF की प्रेसिडेंट इरेंगबम चावरेन की मंगानी लाइहुन थौरमदा सरुक याबगा लोइनना लाइखिद्रबगी मफमदा हाइकत लाइकत तमख्रे मसक खंगदबा खुदलाई पाइबसिंग खुराई हाइक्रू मखोंगदा मियोय अमा नौमैना कापतुना हातलमले खुरुमजरी ममी टीवी प्राइम टाइम न्यूज मीटिंग ताबिरिबा सिंगबु तोंगब्रम ओमिताना तरामना ओक्चरी पाव संदोक पिजरी चीफ मिनिस्टर एन बिरेना थौबु ओइदुना ngasi CM सेक्रेटरीट पांगथोखिबा स्टेट कैबिनेट मिफमदा नौना प्री प्राइमरी टीचर्स लिसिंग मगा चामा निफु SSA की मखादा लौनबा अमदे ग्रेजुएट टीचर चंगवासु लौनबा यावना वारेप कया लौख्रे ngasi ayuk pung tara tabada ningthilgi pung ani faudagi chathakiba कैबिनेट मिफम अदुदा banning and under regulated deposit scheme PUTS की sales अमन हांगबगा लोइनना मदुगिदमक assistant director अमा UDC अमा हापनबा वारेप सुलौखि मिफम अदुदा taxation department दा मियोय अहुम TH अंगम TH ब्रजेंद्रो अमदे अलांगबम कमलबु था तरुक की ओइना re-engage तौबा Learned Advocate General की legal assistant अहुम हापा Eclavier Residential Model School की consultant हापा राजभवन की कंट्रोलर ऑफ हाउस एन नीलमणि की थबक चाही अमा सांगदोकपा RDNPR की KH राजेंद्रपु MOBEDS की एग्जीक्यूटिव इंजीनियर ओइना पुहनबा MSPDCL की एग्जीक्यूटिव डायरेक्टर अमसुंग जनरल मैनेजर पु था तरुक की ओइना री-एंगेजमेंट तौबा हॉर्टिकल्चर डिपार्टमेंट की हॉर्टिकल्चर असिस्टेंट अमदे फील्ड कंसल्टेंट हापा नौना सेम खरबा डिस्ट्रिक्ट तरेट की डिस्ट्रिक्ट सोशल वर्कर हापा संगाई हेरिटेज पार्क हाइना पाकथोक चाउथोकनबा लम एकर कुंठा लौबा कायना टेम्पल बोर्ड सेम्बा अमदे जिरीबाम की रेवेन्यू विलेज तरामंगा नौना मिंग ओंथोकपा यावना वारेप कया लौकी हाइरी मियामगिदमक याइफनबा मणिपुर लैंगाकना पाइखतलिबा तोंगान तोंगानबा याइफ थौरांग सिंगी कानबा फंगनबा मरी लैनबा कार्ड सिंग मियामना मतम चाना सादुना पाइबियो हॉस्पिटल अना लायेंगदुना लैरबा मतमदा खुदकता कार्ड साबियो हाइना MLA की नाकता लाकपा तौबिगनु हाइना आंध्र असेंबली कॉन्स्टिट्यूएंसी के MLA TH श्याम कुमार ना मियामदा अपल तौख्रे ngasi district social welfare office porompat Imphal East na senduna go to village 2.0 gi saruk ama oina andro kendra gi MLA TH श्याम कुमार gi yumda pangtokiba kendra adu gi oina Manipur all age home nakpigani all age pension scheme amasung Chief Minister's Video Pension Scheme की कार्ड सिंह बेनिफिशियरी सिंह द खुद से नबल की थौरम द MLA TH श्याम कुमार ना हाइकी लैंगा की खुदोंग चाब सिंह आसे पॉलिटिकल ओइबा खेनबा थमदना बेनिफिशियरी ओइबा यारबा केंद्र आसे की मियाम द चिथदना फंगहनबा होतनगनी अमदे मियाम की येंगलगा चाही आसे की मार्च थादा MLA की मयुम द आधार सेमनबा बैंक अकाउंट हांगनबा ऑल एज पेंशन कार्ड CM's Widow Pensions Card, CMHT Card सिंह सेम सानबा स्टाफ सिंह थमदना ऑफिस अमा हांगदोकलगनी मसिदा JETP प्रधान मेंबर्स काउंसलर अमदे मियाम की थबक तौरिबा सिंह यावदनदी मपुंग फाबंगम लोय पुमनमक की मतेंग पांगबियो हाइकी
Ngasigi thauram aduda Andhra SC manungdagi CM's widow pension card marifu mapan amasung old age pension card chamriga supna taret punna chamriga maudra taruk beneficiary sing masa masada yenthoki. Lal Holub Revolutionary People's Front RPF ki President Oiramba Laikhidraba Iringbam Chaurengi Mangani Laihun ngasi mahaki Poknafam Oriba Khagempali Huidrom Laikai da Laiba Mayumda Pangthokre. Lamda masegi tungan mafam singdagi lakhiba miyoi lising kayana mangani Laihun gi thauramda saruk yakhibaga loinana Laikhidrabagi photo da haikat laikat tamkhi amade numit asiga mari lainana thangmaiban ki cherau chingda laiba athauba singgi khubam da sup miyamna haikat laikat tamnakhi. Laikhidrabagi ki yawolup ki luchingba asigi mangani Laihun gi thauramada ngasi ayuk pung mapan lom tabadagi hauki thauramada Manipur gi athapa khul sing amade jaga kayadagi tungan ba community sing gi leader sing civil society organization sing gi mihut sing laikai gi miyoi sing amade imung manung gi miyoi sing ga punna miyoi lising mari romna sarup yaduna Laikhidraba yawolup RPF ki president oiramba Laikhidraba iringbam chaurengi photo da hai laikatuna ikai khumnaba utki. Panbayai, Yawlup RPF ki President Oiramba Irengbam Chauren Haukiba February ki tang mapanda Myanmar ki Saigang Division da Laiba Hospital amada matam kuina terminal brain tumor narakpadagi laikanaba ngamdana laikhidabani. Yawal luchingba sena laikhidabada tongan ba Yawlup singi lep na 2 minute ani lep na revolutionary salute piduna amade awaba fongdoktuna lakli. Mangonda laiba magundi sawandaba nogada laibadune thabak khudimakta ma mai pakna bo hone ninghanna ba leite thaba ma subdo loisan dibaw ma ware haide aro mayamna sunungsi mabuk phai hoji phauksida ma lebak sigi ma lebak ki ninghanna ba leitana ma lebak ki khallaga adum thawaina pontha pi Lal Holov NRFM ni chingnaba sengna miyoi ama Nongmaina kaptuna hatlam le hairiba thodok ase haingang police stations ki manung janba khurai haikruma khomki Imphal Turel mapal da ngarang numidang athengbada thokibani adumoinamak asiba hakchang adu ngasi ayuk angan bada miyamna thengnarakibani hairi Thodok thokfam dagi Mami TV na fangba pawgi matung inna asiba hakchang ama taduna laiba mafam adugi miyamna thengnarakpadagi haujik khudakta haingang police station da paw phiki hairi Naga Furup ki yamna maru oiba maru marang hunbagi kumai luingai ni na lakpada Chief Minister Nongthombam Biren yauna luchingba kayana yaifa paujal pirakli. Chief Minister Nongthombam Biren gi yaifa paujal atuda hai hayeng pangthokadariba Naga singi maru oiba kumai luingai ni ase jagoi isai chamin thakpinaba amade Ishwar Kurumbana mapung oigadariba kumai asina aikhoi masal gi marakta he na mari chesinba oirasanu Dharma amati jati vizati khaitana harau tayamna nungshi chana na hingminnabagi wakalon sandoklasi haiki. Amarom the state asigi Shiksha Mantri W. Basanta Kumarna Pausel ada mamada lungai na kumai na lakpada state asida anoba mahi marong thabagi anoba wakalon amade hotnabagi tanja ama pire kumai asina lakpada state asida machimana oibagi wakalon amuk hanna chesin hanba oiresunu haiki Rural Development and Panchayati Raj Minister Y. Kemcha Nasu Luingani Festival Kamari Lainana Miyamda Maru Oina Naga Community Singh na Harau Tayamba Greetings Kaloinana Wish Singh Pirakli Mahaki message atuda Luingani na kumai na lakpada chahi asi ki khudingi February tara mangada mahi marong thaba hoba amade Naga community ki oina chahi hobagi thoram oina pangtoktuna lakli aduga state government nasu kumja lising amaga chamapan marifu nipan dagi hauduna numit ase state holiday laudoktuna state ki thakta pangthokpo kumai amani haina lauduna lakli Kumai asi chahi asi ki oina luingai ni asi United Naga Council UNC na sinduna Chandel district ki Kafum village da One Culture One Destiny haiba thimda hayeng February tangrik mangada pangthokani hairi Manipur Korean language tamnabagi khudongchaba lairagani haina Oja Singhi promotion matam chana amade transparent laina pigani haina Education Minister TH Basantana Fongdokre
Wafam asing asi Department of Higher Secondary Education Manipuri Sindana College asida pangtokpa Korean language learning course launch tawbagi thoramda mahakna phongdokhi. Education Minister TH Basantana makha taraduna ngasi malemda khundariba tongan ba kangrup singi culture amade language sing ase amana amadagi tamsinbada kanadaba laite atopa laibaktagi lakpa miyoi kayana Manipuri language amade culture gi maramda khangning-duna thizin humjilliba asomna atopa laibak language amade culture tamsinbada kanadaba amata laite masina miyoi bagi employee generation amade laibak singi marakta unity purokpa ngamgani haina phongdoki. Korean Culture Centers India amade Manipur lengaka taunakiba Memorandum of Understanding MOU gi manung channa Korean language learning courses se government amade government aided college sing da tamnaba thausela se paikalakpani haina thoramatuda dignitaries oina saruk yakiba Korea dagi Korean Culture Center India gi Indian language instructor Park Minzena phongdoki thoramatuda Imphal College ki principal amade atai maru oina kayana wafam kaya su thamki. Hek pokmin na mamayang bubutang na tindu na hatkiba yeripok santidan prajat tagi Muhammad Amjad Khan matam chupagi oina khunda changhandana ba warep lokre ngarang nungthilgi pung amaga makhairong taba matamda thokiba khatna chainabagi thodok amada Muhammad Amjad Khan na mahaki pokmin na mamayamba Muhammad Husni Mubarak pu thang na tindu na hatkibaga mari lainana ngarang numidang pangthokkiba miyam gi oiba mifam amada warep adu lokibani hari SYDO Yeripok Tulihal na mapung oiba thaudang lauduna Yeripok Tulihal gi akoibada lairiba club sing amate miyam na saruk yaduna pangthokiba mifam aduda Muhammad Amjad Khan bu khulda changjafam pidaba karigumba da changjafam piram labasu miyam na lorakpa afafattagi daita khudingmak masana pujaba amade misi asiga mari lainana laingak na lokhat pamthokpa action khudakta lokhat pinaba haijaba hainasu warep nakhi hairi. Kwakaithel lamdong haino khongnembi akoizam nonganba allies aging maitei mesiga mari lainana semkiba joint action committee JAC na mihat adu yaningdaba uttura ngasi kwakaithel lamdong haino khongnembi sit in protest sama pangthokre ngasi fangkiba sit in protest adu da JAC gi thomi singna laikai adu gi miyoi sing amasung imung manung gi miyoi sing saruk yaki khongjang adu da saruk yakiba singna achumba wayal fanghalu atuba matamda mihat pa puthokpiu hat pada chenaba miyoi sing dandi pibiu hat pada chenaba miyoi amata lemna thapa yaroi haibana jingba card sing paiduna wakat mi fangki laikhidraba nonganba allies aging maitei asiba hakchang kangpokpi police stations ki manung chanba changaubong dagi fangkibani asiba hakchang ngarang rims ki mokta postmortem loirabasu JAC amadi imung manung na mihat asigi langla lanjin khangdriba fawba asiba hakchang lausin dana ba warep laukibana maram oiraga ngasi su asiba hakchang rims ki mokta lairi Jiribam district ki Boro Bakra subdivision ki manung chanba Kokkalada laiba 37 Suba Air Camp Hongdoknaba Thorang Torokpagi Mayokta Boro Bakra gi Khunja Singna Air Post Hongba Yaroi Haiduna ngasi makhatana wakat mifam chathari 37 Suba Air gi Camp Manakta Chathakiba Khongjang aduda saruk yakibe Suvenita Das Kowinupi amana Phongdokibada mafam asidagi Army Camp Hongdokpa Yaroi Hiramasigi matangda DC na marik chumba wafam ama Phongdoktriba fawba Khongjang Jangsin kigani haiki Housing Sembagi Thabak Ayamba Loisilaklawa Trans International Highway Imphal to More Lambi gi Lelongdagi Wangjing Fawbada Chathariba Thabak asigi Mapung Fana Fajana Semba Loidringe gi Lambi asibu Sembagi Achoba Daita Loriba National Highway Infrastructure Development Corporation Limited NHIDCL gi Maikaidagi Ministry the Provisional Completion Report ama thagatuna Thabak Suba Lep Labra Haibagi Chingnaba Laire Haina Lamda Masongi Khunja Singna media da Phongdorakli Hiramasigi matangda kiyam sifaidagi nongtombam Romes koba miyoi amana Pami Singda Phongdorakpagi matung ina housing semliba Trans International Highway asigi tungan ba mafam singda haibadi Lilong, Waithau, Kiyam, Babu Bazar
Thawal Bazar, Khangabok Bazar, Wangjing Bazar ki area da road divider ki opening mafam chana thambidaba miyam ga yana khiba wafam kaya thabak to onthok bidaba mi yamna tinba bazar area da flyover which sagani hairaga sadaba lambi gi nak yekta semliba drain sing mapung fana loishindaba PHED gi makha da public sing da ising pinaba thingliba pipe sing highway sing gi manung da fumjin khiba adu lauthok bidaba lambi cross torga sagadaba permanent RCC culvert sabagi mohutta temporary gi ring culverts hapchelaga permanent onthokpa asigumba mawong moril tadaba kaya asiga mari lainana amade khangna thabak suba lepagani haibagi thong ama chatharakliba ase laingak ki mari lainaba higher authorities singna meeting changbiu hairi Green Universal Foundation amadi Manipur lenga ke Forest Department khussamnaduna Green Manipur, Green Northeast Safe Wildlife Safe Forest, Avoid Single-Use Plastic, Make India Green haiba themda environmental activist Anish Ahmad ki Taret Laksuba Naitom Lamsang Lamjel Solo Marathon ama Moirangdagi Churachandpur fawba ngasi chenkre. Solo Marathon adada Moirang yasigi MLA Thongam Santina Moirang Multipurpose Higher Secondary School dagi lamthakhi. Moirang Multipurpose Higher Secondary School dagi haukiba Solo Marathon adu Churachandpur ki New Lamka Kaitel fawba cheluraga halaktuna DC Office Churachandpur da lamthungpam oiki. Lamthabagi thoramda Green Universal Foundation ki President Dr. Huidrom Roman, Range Forest Officers Moirang Hidemayum Gitachandra, Moirang Multipurpose Higher Secondary School ki Principal W. Ibom Chasu Sarukyaki. Solo Marathon adu kamari lainana MLA TH Santina Fongdo kibada Malay Masada Lairiba Miyoiba Kayana Uwa Kaya Yanthatpana Maram Oiraga Environment Ohong Bakaya Lakle Haibase Equina Kangnaraba Wafamni. Thaknaba ising ya awa mayok narakle amade sabaki chang yamna hengalakle asigumba ahong bakaya asidagi kalhawnaba miyamna wakhal taminaba amade changi Anis Ahmad na paujal piba marathon cheliba ase thagat ningai ni amade aikoi shu mateng pangminnasi haina mahakpu saugat piba mathau tai haiki Magi pandamdi maruoina aikoi ge hojik kunai sida mangthariba environment sing da u yanthatana taibung miyoibana sinnariba isingse phangaktaba yabagi aruba lanpham ama lakpa sida baru base tawragana koi forest ongumsi aduna plastic sida aikoi da piriba amang myam sina maram moigana plastic sizinargumsi haiba thim sina magi maruoiba thimni Environment activist Anish Ahmad na Fongdo kibada Malengi oina climate ta ahong bakaya lagpasna maram oiraga no magi miyoy bana hingbada awaba kaya mayok narakle aikhoi miyoy bana hingbada changdraba yadraba nungshit stenglaktreba ishing fangdaba wasalakpa shaba hingalakpa plastic ka hena season narakpa asina turel sing ki pollution tholakpa made turel sing gi khongnong sing mot pahelakpa na garbage olakpa nong chubagi chang walakpa amade mayam pun aware ominarabadi Manipur ase Switzerland of India haina maming chatlibase amuke hena masak thokpa carbon free oiba state amu oiba state oina ngamgani haiba miyamda paujal piningbaga loinana naitom lamjel or rally ase chien kibani haina haiki Environment concept posexity for every individual khuding maki responsibility ni tabu ai Green Manipur sigi from the basic ai tare ping ai degi plantation ni thabak thorom jing si adum tawrai more than hoji 20,000 u pambi hen hingan re Manipur ki tongan district sing amadi chingi mafam sing da hoji chang awareness people left tri hoji pi khini aduga hanbalai tan ai ki punsi si aro mikup to ai mebu khunai dam phana bai ka thong bani Revolutionary People's Front RPF ki Luching Purel Oipiramba Miyam ki Luchingba Irengbam Chauren na Thase ki Tarada Manung Matam Chadan Laikidabada National Front Revolutionary Front Manipur NRFM na Thamoy Shok na Awawa Fongdokli Haina Lup Asage Cherol Amana Hairakli Cherol aduna makha taribadi Irengbam Chauren na Laikidabada Hek Nongan Baga Lup Asage Atupata Mifam Ama Lup ki Mayayla Shanglenda Pangtoktuna Laikijaba Luchingba Asage Mafamda Minute Ani Tumina Laiduna Awawa Fongdokli Luchingba sina laikidabda RPF PLA amade imung manungi miyoi singna thengna horiba awabada sulup asina saruk yari haiki Luchingba sina Manipur gi ning tamba purakna bagi thamak ning hanaba laitana tawbiramba thabak sengthabada loiba nairoi mikhapo ne hingliba Manipur miyambo ning tambagi mikap
amatang oina thokhanaba leitana hotnaba leitana pat ching pat turel umang wamang da punsigi aroiba mikup phawba marei pak miyam gidamak kathokiba Manipur gi tanglaba luchingba amani haina asengba revolutionary amagi luchingbani luchingba sena imalai bak gidamak kathok lamba khudingmak Manipur gi puwari da leimaida lengdana achauba mafam kanduna leiragani kathokpada halengba leitraba Manipur gi yawloi pumnamaki tamjaningai oiraba luchingba asigi mafamda revolutionary salute bizari haisu hairaki All Manipur's Health Services Doctors Association AMHSDA ka mari lainaba authorities singna matam kayagi mamangdagi tanduna lakpa demand sing mapung fana thabak to onthok tabadagi mayokta khongjang changsin khibaga maramna tongan ba district singda lairiba health center singi khuntaklan sin baga chap manari Panbayai Association asina lengak the time bound promotion people specialist and non-specialist doctors singi retirement chahi humpu manga fauba sangdokpa Directorates of Health Services Family Welfare Services Public Health and Medical Education ki Director General Post Semba Taret Suba CPF ki matung inna English tingani taruk ki January amadagi chatnaba loinana MHS Doctor singi seniority ki matung inna makok tongba post sing lawba yahanba Proposed Toriba MHS rules English tingani kunithoi amasung mamang chahi ki October kuntra mathoi da same kiba amendment tauba implement tauba loinana thabak kachana ba allowance PU haibagi dabi tauribani Yam nangakpa thodok ama oina miyoi amagi lupa lesing kuntra nito yawba pek laklaga chenkiba miyoi ama Churachandpur Police ki kangpuna ngarang dagi ngasi fawbagi chatharkiba drive ta fagat pangamkre Faraba miyoi adu Churachandpur gi Lizing Village dagi Seminlan Hawkip chahi kuntra mari apokpa Saimang Hawkip kawe Mahak ngasi Churachandpur ki Fangjual area da laiba fagat pangam kibani mangondagi sel oina lupa lesing kunitoi motorcycle ama fangle hairi thodok asigi matangda Churachandpur district taki fangba pawgi matung ina ngarang nungthil pung ama kamakhairom tabu matamda Imphal dagi Churachandpur tamna lakpa Tata truck number MN060 1820 Sinmilna Hawkipna Voljol village dagi khambaga loinana lupa lesing mga tax oina pinanba demand tawkhi Maduda Tata truck adu ki driver oiriba Churachandpur gi Zaweng dagi K Lalmani Singh chahi Nifu Marina apokpa Tilok Singh na mahaki pek putoktuna selfam adu pinaba hotnaringaida Sanminlan Hawkip na mahaki lupa lising kuntrani tho yawa pek adu laklaga gari thoraga chatkibani hari Kudakta K Lalmani na miyoi adubu tanaki adubu miyoi adu Tuibung da laiba hotel amada miyoi adu lairambadagi makoi ani ngahak muknakhi Mafam adagi miyoi adu nanthokuna chen kibaga loinana K Lalmani na Churachandpur Police to wakat padagi police na chatharakiba operation da Saimang Hawkip ngasi nungtil pung ahunga minute kuntra rom tabu matamda fagat kibani hairi Tha khudingi leptana pangthoktuna lakliba miyam ki numit thoram Thawal district ki oina tha asiki taratareta Thawal gi desi office to pump complex ki counting hall da pangthoklagani hairi Hiramasiga mari lainana Thawal DC ki A Subhas Singh na tholakpa notice amana district asigi district level official DLO Singh amade miyamna saruk yanaba mapung fana saruk yanaba khanghalakpaga loinana district asigi miyamna thengnariba khudong chadaba Singh adu numit adu ki nungthil pung ama fawbagi manungda mari lainaba che chang Singh ga loinana pisinnaba khanghalakli Hawkiba chahi English singani mari ki October da matam adugi police ki special intelligence units SIU Nambol police stations ki manung janba lining thokori faba ching mari road tagi heroin number gram Lisingamaga sup na yangkai ga kona na fakiba Nambol awang lekai dagi kwirakpam Romeo apokpa laikhidraba budi ngarang special judge NDNPS Bisnupuna jail da chahi tara manga ki thabak subagi fadok pikre Hariba accused ase Court asina chahi tara manga jail da thabak subagi fadok pikibaga loinana fine oina lupa lakh ama thigadabani haina judgment taki judgment adugi makha tabaduna karigumbada accused asina fine ase chahi ama gi manungna thiba ngamdaba tarakade mahaki jail da thabak subagi matam ase tha taruk sangthana leigani aduga mahakna under trial manungda jail da laikhiba matam adu hairiba chahi tara manga gi matam asidagi kakthagadabani hairi
Indian Constitution's hek chatnarakpadagi iramdam asigi yaol lomi singna Bharat ki matik chanaba rightful citizen oiba ngamdana ngasi fawba lakli maram aduna lamdam asigi political luchingba singna hakchinna lobuga loidana athuba matamgi manungda mitei singbo ST gi listed chanba amade central leaders singda taksen biu haina World Meitei Council Association gi cherol amana fongdorokli cherol aduna hai Meitei singbu ngaklok pigi harabadi ST listed chanba natana atai laite chirabu matam asida organizations pumna maki pukning chet na khusamnana chatminnaduna ihawasti English ani kuntaret ki general election fawbagi mamangda mai pak naba hot naminasi haina su apel tarakli ngasi Imphal East District ki VDF Welfare Association na district asigi SPM Pradeep IPS ki lamjing makada VDF Welfare Fund dagi Laikhidraba VDF and Premananda Singh gi Thawbal da laiba yumda chatuna Laikhidraba gi imung manungda lupa listing tara gi mating pangkre ningsing bayai VDF personal and Premananda gi mamang thagi Chandel district ta Popi Yanthat Pachat Pada Saruk Yakibani Adubu January Kun Amadik Kun Matoi ki ani gi lonaba ahingda mafam khangdana mangkhraba matung chatliba tha asigi ahumda hak asiba hakchang oina fangkibani Association of Healthcare Private Limited na AHPI na Manipur Siza Hospital and Research Institute SHRI da Patient Centric Award khudsinrakli haina Siza Hospital gi cherol aman hairi Award asi Siza Hospital and Research Center ki Managing Director Dr. Palen Khundongbam SHRI ki EO Dr. Boni KH Deputy Manager Business Management and Operations Santosh Sekhar Assistant Manager Operation Rajkumar Surajna SHRI ki damak lauki SHRI na AHPI ki award fanglakpada SHRI ki Management Committee ki maikai dagi harau nungai ba fongdoropaga loinana hospital asina chautok ningai oinada anaba sengi yaifanaba matam chana amade miyam gi aningba apamba thunghanba amasung medical care fanghanbagi sakhang birakpani hairaki Deputy Secretary to the Government of Manipur nangarang thokiba order amagi matung ina Inspector Suvedar 34 Manipur Police Service MPS Grade 2 the promotion P grade Manipur Public Service Commission MPS ge office chamber da tha asigi tarada pangthokiba Departmental Promotions Committee ki meeting now recommend tawgi matung ina Manipur gi Governor na hariba Inspector Suvedar Singh ase MPS Grade 2 the promotion P ki bani MPS Grade 2 the promotion P Kraba Inspector Suvedar Singh Adude Khadam Romeo S Satu Singh KSH Prasant Kumar Singh T Gozendra Singh WS Wongkhaning NG Parsing Moyon K Paukhethang Tongbram Bimo Chandra Singh Ningombam Sadananda Singh CH Ananda Kumar Singh Sangrayo Khangra LV Chonglut Kamai Awe Akabui S Suresh Kumar Singh Mohammad Adus Salam NG Roman Meitei, Puyam Ranbir Singh, Sorokhaibam Rudran Narayan Singh, KH Joychan, KH Sasi Kumar Singh, Hongyam Kaishin, SM Hussain Ahmad, Oinam Jivon Chandra Singh, Hobson Chitphang, H Viren Singh, KH Ingo Singh, L Manitoma Singh, M Shyam Kumar Singh, NG Anthony Suresh, and Ingo Choba Singh, Muhammad Abdul Jafar, Maibam Digvijoy Meitei, Muhammad Vani amasung M.K. Premjit Singh ni hari. Ngasi ayuk pung tara taba matamda Patriots Day Observation Manipur ge Chairman T Nando na apun ba corridor ge Malem gi lup ge President Waikhom Amuchau amade Manipur Youth Front Asang ge Advisor Seram Herozit na luching ba ahum na wari ga sagon nariba lengon da vipat ki fibum yengsen kre. Pat asigi matai chingmai da lairiba nung asina ngasigi mirolda paudam kaya tamlakli nung asigi mathakta thamba nga khudingmak oihaningba makal khudingmak fangi haibagi thajanaba ngasi fawbal lei pat amadi akoibagi saruk khudingmak mi tamna dakhal tawduna lairamba asi laibak fabani ngasi luchingba asing ahumna pat asida amuk hanna kannaba dakhal tawriba miyoibagi saruk khara kanaba taksinki Mafam asida
kannaba hotnabada kasar ge miyoi sing amade Manipur gi miyoi kayana punna hotnaminaba mathau tai maru oina Manipur lengak asida Assam lengak ki wari stanabiduna mafam asida kannaba pukning chingsanjari ningsing bayai ining tau gambir sing na ning tamba mangkhrabada Manipur bu kannaba gi firep lawminakiba asengma mafam amani miyam gi thamoi gi ihul khangna lengak na miting changbirakani haibagi thazaba thamjari hairi Mamang thada New Delhi da pangthokiba Republic Day Parade ta saruk yakiba Cadet Singh Imphal ki NCC Group ki headquarter ki Group Commander Brigadier Sandeep Chunjana Cadet Kunithoi ga loinana Manipur Governor La Ganeshan da interaction program ama pangthokre International Union for Conservation of Nature IUCN Extinction Hierarchy List concern ki makada classified torba lawn mother duck eggs galericulata ama tha asigi taramathoi gi ayuk pung nipan lom taw matamda lamfel fata ubu fangle haina chekla team gi member ki Jogamani Sarmana phongdoki IUCN ki fangba report ki matung inna mandarin duck ki masing hantarakli maramasina meeting changlakkani haibagi thazabal lai expert sing na phongdokpada masigi species ase mausana India da lakpanate maroina East Asia da uva fangi amasung chahi kaya gi matung da North Eastern China Korea amade Japan da migrate torki environmentalist khangembam samungona and Anatidae family asigi manung chanba rare duck mandarin duck eggs galericulata gi maung matau gi matung ina record yengba matamda 1939 Senapati gi Mayang Khong da su record tauki mamangi matam 1934 gi March thada Manipur da jura ani uki haina phongdoki makatana 2007 da Kaibul Lamjau gi National Park da Mandarin duck uva funky amade 2009 da miyamna unabagi damak Manipur Zoological Garden da puraki adubu 2010 da seki hairi madugi matung English singani tara humdoida ornithologist researcher amade environmentalist singna Manipur gi important birds area IBA gi matang da numit tara nigi thizinbagi ahum suba numitta Java Lamjau Loktak Lake ki Tobul area da uva funky hari 2014 gi February da water bird census ki matam da Mandarin duck asim mafam adumata da amuk hanna uva funky hari Kwaidagi Nova spotting asi English singani kungi December kunmari da Ithai Lokhong da Leiba area da river da oiki Samungona hai madudi Mandarin duck asi na lakpa matamda yamna thengna lai amasung lakpa matamda awang nongpok lamdam haibadi Assam Arunachal Pradesh amade Manipur lai Waikomani Girls College ki Thawal Okramda College asigi Principal Professor H Manoranjan Sharma gi lamjing makada College asigi Helping Hands Career and IT Solution OPC Private Limited ka kustamnaduna ku Student Career Counseling Center and Guidance Program ama college asigi seminar hall da pangthokre Hariba program asida college asigi satri chamaga humfu taruk na saruk yaki amade tungi career semnabagi kanabasing funky Paugi marak thak na atenba break ama lauzari. To touch the pinnacles of success for your children, get enrolled to one of the finest schools in Northeast India, UNESCO School. Excellence in education. Welcome you all to UNESCO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 kilometers away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration commence open for 2023 and 24 session.
Maharaja Buddhachandra College Student Union Nasinba Inter College Dance and Song Competition Pangthok Cheragani. Competition asida saruk yabining basingna lakliba February kulhumdoi fawbagi manungda registration tawbiu. Akupa marol gidamak makhada pijariba number 9863408043 natraga 8798951971 da paw phawbirau. Khanganjariba Muhammad Anis Makakmayum, Secretary Social and Culture Student Union of Maharaja Bodhachandra College, Palace Compound, Impal. Break matungda makatawa pau pisari. Lamdam sidagi nisa maru fangna mudhat kinabagi wakalonda Rehabilitation Center chalairiba miyoi singbu Appreciation Certificate amade achamba kudol tamduna ikai khumnaba utpagi thoram ama lelong usoi pukpida laiba All Manipur Muslims Development Committee AMMDC office ta pangthokre. AMMDC gi advisor Muhammad Sabir Ahmad amade loop asagi Vice President Abbas Khan yauna tongan pamasak naiba miyoi kayana saruk yakiba thoram aduda All Manipur Muslim Development Committee ki President Pusam Sahid Ahmad Nahai Nisa Chaba haibasi tamthiba laina makhal amane wafamasi World Health Organization WHO na kumza English tingani mari dal lauthokhiba laikhrabani Nisa chai haiduna tathi tawoina tawbiroidabani makhoibu hanthana yengbagi mahot akhang ahai sing tanaduna Nisa dagi lapthoknaba hotnaba tangai fade hiramasigi matangda lamdam sigi tungan ba Rehabilitation Center sing hangduna Nisa Chaba miyoi singbu mahosagi punsida hanjinnaba hotnaribani asigumba kaya asina maram oiraga Center chalairiba singgi miyoi singbu pukning thogatpagi thoramasi pangthokpani haike lamdam sigi miyam nasu war on drugs ki khongjangda support tawbiu haina AMMDC ki President Pusam Sahid Ahmad na phongdokhi Amazon or Manipur Muslim Development Committee assume about war on drugs. See, anywhere in this, the Quina, see, drive on the Matamda, not Sakari, the gate of us, Kapumatom, and say, Matamda, it was sweet on the Kikoi, and Mamma Shar, Garaladi, or Garaga, which we are going to have the APC housing, Honda, the managing committee, the Gaida, probably in the way the conversation. Thoramadagi ki saruk amoina AMMDC ki tungan ba mafam dagi fagat lakiba nisa ki potlam sing paumi singi mamang da maithado na manghanki Social media ke kutang da miyam dagi namtak tawduna Manipur Rural Bank ta hangba account number da miyoi kaya dagi sel tan thahan lakpa miyoi ama Cyber Crime Police Station Manipur na Delhi dagi fare hari Faraba miyoi adu lelong samru makong dagi Adel Khan chahi kunmari apokpa makak mayung isalar Rahman Kawi mahak thas dagi tarada Delhi da Maharani Wag manake kilokri dagi fagat kibani hari mahak na miyam dagi namthak tawduna lupa lakh ani rom khongat lambani hari Mawang chahi English ngani kunithoi gi July 12 da famkiba Anganwadi workers amasung helpers ki famkiba DPC Manipur ki mafam khuding makki haidokhraba fawba Jiribam district ki oina English sing ani kulhumdoi ki February 13 fawba yawra fawba haidoktuna lairiba ase DPC da yawkiba candidate singbu ayat apan laitana haidok pinaba haina ngasi nungtil Jiribam ki ima kaitel da senkiba JSC ki English sing ani kunithoi ki AWWAWH appearing candidate ICDS project Jiribam Manipur ki president Yumkhaibam Bizubalana wafam sing ase paumi sing da phongdokhibani mahakna makhatana hai chahi asigi January 9 da social welfare ki minister H Dingo na Jiribam da khongchat lakpada matamda all Jiribam Anganwadi Mahila organizations ki maikai da gisu memorandum pisin khibal laikre loina na hiram asida chief minister na su meeting changbi gani haina apamba phongdokhi JSC के सेक्रेटरी मुतुम सोनिया देवी अमदे फाइनेंस सेक्रेटरी सिनाम मनमुहिनी सुसर याखी हारी Mamang sahi 2022 July date 12 ta thamkhiba Anganwadi worker amasung helper ki DPC Manipur project kuna bak haidok khraba Jiribam project ki ngasi
February 14 yaura phawba haidokpidana leiribasi DPC da yaukriba candidate punamakna athuba matamda Jiribam project kisu ayat apan leitana haidokpinaba ningsingjari Manipur gi mapimapa oiba sar Siam Nongthomam Biren Singna February tha sigi manungda haidokpinaba haijari amadi niyom chumna 9 January 2023 da Social Welfare Minister Haisdingku Singh dasu all Jiribam Angalwadi Mahila Organization gi Maikai degi su memorandum pisin khiba laikre Thobal District ke Langathel amade Fundrai ani gi tainabada laibak labuk lokhatpa lenga ki athingba laina niyam kaina laibak peklamba proclaim ahum ngasi SDO na Thobal na seize tawkre District Agriculture Officer ki reporting officer sing na people report amani matung ina SDO Thobal M Ranjitana luchingnu na ngasi mafam aduda chatuna yengsin khongchat aduda District Agriculture Officer Thobal gi official sing SDC Khongjom official amade Khongjom police stations ki oshi na luchingba tim amasu saruk yakhi hari Khongchat aduda saruk yakiba SDO Thobal M Ranjitana Paumi Singh da Fongdorokpada the Manipur Conservation of Paddy Land and Wetland Act Inglisingani tara mariki mayokta labuktagi laibak pek laga paisilamba proclaim ahum faraga seize tawkre mahak makhatana ain gi oiba action su lokhat lagani haike amaromda labuk ki tagi laibak khotokpa asi thingbasu aikhoi gi laufam sing semjanaba amade nongmagi suraga chajan bus singbu thabak lephan biganu haina law mapu sing amade chekonda tariba thabak suriba sinmi singna ngasi Langathel kaithel da wakat khongjang changsinkre ICAR Ifal Escape meeting makada Jwalamukhi sector Assam Rifles None battalion na None district ki Izirong gi khunja singda nongmada changraba yadraba potlam sing yenthokre hairi ICAR is ki thadorokpa cherol amana miyamda Friends of the Hills People's Haina Khangnariba Assam Rifles ki mangjin thaduna manung hanjinna lairiba khunja singda nongmada changdaba yadraba potlam sing mateng pangduna lakli hairiba mateng sing pangbagi khongjang sing asi manung channa hanjinna laiba Izirong khulgi lairaba pankhai makhada lairiba khunja singda makhoigi nongmagi darkar oiba potlam sing kharada orabisu mateng pangbani hairi Cherola Sina High Platoon of Operating Base Hauchongi Troop Singna Hotnaduna Izirong Khunda Lairiba Naha Singi Yauna Chawkot Khongthang Amasung Social Connection Sing Mapanga Kankhat Naba Hotnaduna Lakli Aduga Thoramadu Khul Sing Asigi Naha Sing Yawa Interaction Program Amade AR ki resource person sing na Naha Sing aduda makhoi ki studies sing da pukning changduna tungi career sing sem naba amade lamda madom da chawkhat pa purokna bani haina lecture sing su piki hari Makhatarakpada sanabagi pau pizari All Jiribam Sports Association AJS Aina Sinduna Mamang Thagi Kuntra Dagi Hauduna Jiribam Higher Secondary School Gi Sanabungda Chathariba Kunma Pansuba KC Malik Memorial Invitation Football Tournament Inglisingane Kunithoi Kulhumdoi Gi Ngasi Sanakiva match the team Animakna Apiba Matamda goal ahum Chanabadage penalty kick kaunaduna PFC na UBFC bu goal Nipan Tareta Maitiba Pikre Ngasi sanakiba match aduda half mamangda UBFC gi sanaroi Emmanuel na kuntaret suba minute ta goal ama chanki aduga PFC na sanaroi Paulen Lal na taramatoi amade kulhumdoi suba minute ta goal ani chanduna half mamangda PFC na goal ani amada mangjin thaki half matungda PFC gi sanaroi Lemon Sang na Marifu suba minute ta goal ama chanki aduga UBFC gi sanaroi Kaisem na Humpung mga suba minita goal ama chanki Isaac na marifu humdoi suba minita goal ama chanduna UBFC gi punna goal ahum chan bangamki api bamatamda team animang na goal ahum chanduna draw oibadagit penalty kick ta laibak te pataki penalty kauna bada PFC na goal mga aduga UBFC na goal mari score tawbaga loinana PFC na UBFC bu goal nipan taret tap maiti ba piki
Aroibada maroiba pau amu hana pizari. Cabinet mifum ne SSC gi makhada pre-primary teacher lising mga chama ka nefu amade graduate teacher changwan nauna launa ba yauna warep kaya laukre. Hospital da ana laying ba matam da CMHT gi card sabiyu haiba lakpagi hainabi thadokuna miyam na matam chana card sing sabagi hainabi thambiyu haina MLT Syam Kumar na haikre. Maikai kayadagi lakiba miyoy lising kayana laikhidraba RPF ki President Irengbam Chauren gi mangani laihun thorom saruk yabaga loinana laikhidraba ki mafamda haikat laikat tamkre. Masak khangdaba khudlai paiba singna haikru krai haikru makongda laiba miyoy ama nongwena kaptuna hatlamle. Matang asida Manipuri prime time Mami TV News lotion jabuga loina nam amuk hana kurumzir. Welcome you all to UNACO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 km away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration